social media ki tongan ba maroiba update sing lokacharaga ahanbada Kanglei future page agi lokachage madudi naga tawa khunda kuki na hana leiramba maina sakraba mafam singda naga ichilnau singa punna Meitei ga nungsi sanana leiragani phugdokre mathangda Manipur today page agi lokacharaga yelhau furup sing punsin bagi matam yore Meitei da natana naga sing dasu kuki singna aranba propaganda kaya sandoragle naga ga Meitei ga khataraba sinba horagle asomna Manipur today na ju thamlagle mathangda wawa launa hore page agi Thawal district ki manung jana leiba songthamda miyoyama nongmaina kablam le makha satharakpada Kanglei future page agi haujik songthamda miyama nongmaina kablamba nupadu praja miyamna fare lekai masel oiramale nomai pairiba nupadu Mako bera leiba oiramale somna update tawragli loisalakpada arambai tengol gi lusing purel korongan bakhuman gi maroiba wafong khara thamlogli madade Kangla Da na kaujakibado atai gi nate se dudi araibani aikhoina khurumduna mittagi pi ta khai haijaki kuki gi MLA tara khakta leibado sabmane BJP Congress na khenade moigi samana valing jelduna aikhoigi 40 leibase laina thengnaba ngami aduna aikhoigi su BJP Congress NPP adugi party na khanabiranu laubiranu samana na ponsin biraga fight tawiyo mai palo matung khanabirona AT commander singna khong sangna tingthoklaga khoiram jakhibani adubu thokibaga thokwa matawi hiram khudingda political advantage launaba hone leibaki furukina secondary oina thammi asumna Korou bakhuman su phongdoragli